Haukiba hing nongyai matung minute ni furom chatpa matamda tera khongsang bidage takhelamba Michael apopor prafulona mahaki yumgi mamang thangba sarukta chahi taruk lomta surabi nupi macha ama leiramba thengna krai tungda nupi macha sige mari makhong khangdabana Moirang police ta pau pibadage Moirang police ki team amana lokhatuna childline Bisnupur da khusina krai loina na angang asige damak checking thorang sing lokhat pa hokre hari mafam amadagi lakadaba board masing yenglaga miyamgi yaifanaba anauba scheme sing paikhaloi Madugi mahuta chap manana chawkhat minanaba haibu wakhalonda yumfam oigani haina India gi Prime Minister Narendra Modi na haikrai wafam ase Himachal Pradesh ta Atal Tunnel sangabaga mari lenena miyam gi rally amada wanga aduna phongdokibane Handa Congress ke luchingba Rahul Gandhi amasung Priyanka Gandhi Vadrana Uttar Pradesh ki Hathras ta chatuna Hathras gang rape victim gi imung manung gi miyoi singa unana bahona kibado thawdogadu gi achumba purakna banate Makhoi yoba political gi khudong chaba launa bani haina Union Minister of Women and Child Development Smriti Irani na Indian National Congress ta maral sikrai wafamasi Rahul Gandhi na Hathras gang rape victim gi imung manung gi miyoi sing unana ba khonabagi thawongda paukhum piraduna Union Minister asina ngasi fogdokibane Malem gi leibak singda hojik fawbada COVID-19 sen ki bapun masing lakh tara lising kunipan chatruka mawdra taruk yaukrai laina asina nahan ki bapun masing na crore hum lakh nimfu taruk lising kunmariga Chatruka mawdra mari yaukrai aduga laina asidagi fagalaktuna discharge tawkiba masing na crore ani lakh nifu lising yankhai mapan chani ga humfu mari yaure khwaidagi sokhalaba leibak singi manungda ni subama fam de leiriba India da laina asina sen ki ba masing lakh ama chani pan ga ni funitoi surei aduga nahan ki ba masing na lakh humfu mari lising humfu tara humdoi chamanga ga ni fu mari yaukiba ga loina miyoi lakh yankhai mari lising kuntaret chatret ka subna tarukna farak padagi discharge tawkrai More ICP Bypass Road Structure Committee na Bypass Road Mayada Kundari Bayum Amade Lamapu Singda Lambi Paktokpagi Kumjali Singani Taranipanda ADB Amadi NHIDCL na Chathakiba Joint Survey Taukibaduge Fangfam Topa Compensation Ngasi Fawba Pithoktana Laiba Amade Mari Lainaba DC Amadi NHIDCL na Yasinana Bawari Sanasi Haina Kangalakta Maramna Numit Karanigi Mamangdagi Bypass Road Asida Mari Lainaba Loisangi Thomi Amata Mafamasida Changbayaroi Haiduna Miyam Nangasi Fawba Lambi Thinduna Kongding Jackson Military Loinana Yasinaba Puraktriba Fawba More ICP Bypass Road Semga Sagatpagi Tabaksu Makacha Tabayaroi Haina Thingzin Kray Ngarang ahing chukiba kanba nung namara moiduna Noni District ki manung chanba Longmai Part 4 Longmai Part 1 Longmai Part 2 Longmai Part 3 amasong Atoba Khul Singda faunaba Intervillage Lambi da leiba thong makhonggi sarukhara chenthakibadagi hariba thong asigi sarukhara kayatoi thokrai masina maram oiduna chauba gari sing thong asi fauduna chatpada khudong chadre hairi amaromda Noni District Headquarter amadi khul khara fauduna chaliba Izai Turel yauna atai Turel singi isingi maisu leptane hengalakli hairi Naurem thongdagi Maharani thong fawbagi lambi nakalda drain mathakta dukan sajinba lainga ki lam henjinna khopsin basingi mathakta ngase District Administration Imphal West ki meeting makhada IMC PWD amade Police Department yapunba timna takthokpagi thabak chathakrai Kautrukta hojik sariba National Sports University ki changfamda Police Outpost ama thamnabagi lam loksinaba demarcation tawna bonabada ngase Maika yedong gi miyam amadi District Administration gi kangbuga wakhal tanadaba amadi charanga bathokrai atenba matamda order ama thoklaga yum hongdokho dak chitha leirabasu pata yaudaba yumfamni haibasima thabakte hetto onthokpa aruba oi chahini fu hena khundaduna leiraklaga khangauduna yum hekta hongkho haibasima ka henba thawongni ngammi haidun hekta tawbiganu haina maika yedong gi miyamna thawong adubu yaningda bofongdoki Yaripok Police Station ki manung chanba Gwarok Mahadevada ngasi ayuk nupa amagi asi bahakchang leramle Police ki pauna hai asi bahakchang adu ngasi ayuk pung 3:30 taba matamda thengnar ki bani hairi laikhidraba nupa adu Yaripok top chingtha mathak laikai degi Moirangthem Sanatomba chahi kunithoi apokpa laikhidraba Moirangthem Ibombi kawi hairi hiramasi ki matangda makhatana thizinaba Yaripok Police Station na case ma lokhutkrai COVID-19 lalakta ngarang numidam pung 3 khara helakpa duwaida Irilbung Police Station ki manung chanba Basikong Wangkai Lauman Bida Leiba Lare Lakpam Kanta Chahi Yankai Mathoi Apokpa El Sana Tomba Kauba Magi Yumgi Tongal Manakta Famba Grocery Dupan Amagi Mamangda Bomb Thamlam Lei Tongda Numidanga Thengba Pung Taramathoi Makai Daba Duwaida CID Technical Bomb Disposal Squad Team Mama Muk Pau Piduna Asoengam Yauduna Lokhoklaba Tungda Manak Nakpada Leiba Labuk Amada Puthokuna Asoengam Yauduna Pokai Hankrai